अहनबदे यमना मरुइबा पाव अमा कंगला पावदगी लखुचगे CRPF अमा मथनता काप्सिन जखरे मियोय अमना लबुक्ता सिरमले CRPF पर्सनल अमा मसा मथनता काप्सिन दुना सिजना होनरमले मियोय अमना लबुक्ता सिदुना लेरमले थौदोकसिंग असिगे मतंग प्रेसना फंगो पावगी मतुंग इना मसा मथनता काप्सिन दुना सिजना होनकिबगी थौदोक असि ngasi ayuk pung 8 ka makhairam tabada kangla tongbi santipurda leiba Sama kuntraga taruk suba CRPF battalion manung thokibani masa matanta service rifle na kapsin jabadagi soktun laikan nariba CRPF personnel adugi Samuel Sarkar sahi kuntraga nipan kawi mahaki oi thamba thabakta maru ani panbadagi dakpam rei mahak hauzik rims ki ICU da rufiam da laikan nari thaudokasi matau karam na thokibano haiba sabsara khangwa ngamdri thaudokasi matang da police na case ama lokat kre haidi Amarom dengan si upung nipan lom tabade Imphal East District ki Lamlai Police ki manung sen basaji was jail manakte laiba khabai soigi asirok haine khang na balab kol damioi ama siduna lairamle asibak sang adu ngasi ayuk labuk sat pamioi singna thingna rakhibani leikidra mi edu khabai soi mamang lekai digi MD Kurfan Elias akusa sahi kuntraga ni thoi apopa MD Rahman kawi mak madau karam na sikibano haiba khang ngamdre mahak lokol adugi ising tungduna laiba mafam amada siduna lairam kibani asibak sang adu police na lokol aba matung da jenims ki mokto postmortem bidamakta thamkre hairi aduga mathang abderes na nupi masa amu hutak tuna sibagi hawda chenna ba nupa fagat kre napi hidak tak tuna masa matanta season ram pa honaram badagi imong manung ki miyo sing na thengnar tuna jenims ke hospital da pukhatuna laikan naraki ba nupi masa ama laikan da bangam da laikidre thawdo kaduga mari leina na andro police station lokulak pa case ama da laikidre ba nupi masa nung sinaram bani hai ba nupa masa ama masin hangnaba chalu bada topa nupi ama selak tuna luhongna ba thorang toram badagi police na fagat tuna masin hangnaba lokhat kre napi dak tak padagi laikan na bangam dana laikidra nupi masa adugi maming andro senapati lekai dagi S Premila sahi taragani pan apokpa baigo kawi mahak ngarang ayuk pung tramathoi makai ram tabada laikidabani misi asiga mari lena na singna badagi police na masin hangnaba fagat kraba adugi maming sarung bam Dinesh sahi kun apokpa Gobind Singh jamai mayang bam lekai jagani thagdo asigi matang da andro police na makhata na thijin humjin bagi thabak sathari aduga mathang ki update asna MLA ki escort gypsy ga Tata Nixon ga thengai na bada taruk soklai ngarang numidang pung nipan ga makhairom tabada Bishnupur police station ki manung sanna leiba kainau thengkho tidim lampi da moirang digi Imphal tamna haigalak pa moirang kendro gi MLA thongam santi gi escort gypsy ga Imphal lom dagi Bishnupur lom da lakpa Tata Nixon car amaga thengai na bada MLA gi gypsy ki pilot driver yauna escort manga ga punna mei taruk soklai laibak thiba accident adu da MLA gi escort gypsy number Nixon aduga number na ni Asok Pasing adu People's Welfare Association kainu gi volunteer sing ni mating pangduna ras medisti da pukatuna laikan nakre soklaba driver adu gi maming oinam Ojit Havildar Hobijam ibu hal rifleman sing tongbram Brozen nongmaithem Khogen Sawaijam Okendro ni amadi nahakpam Brozen ni rifleman Brozen di khara thina soklai hairi thaudu asigi matang do Bishnupur Kendro gi MLA Govindas SP Bishnupur amadi additional SP OC na singba laktuna engsin kibaga loidona thaudu asigi matang do Bishnupur police na case ama lokhat kre hairi aduga mathangi update asina mikhal manakta kuki singna nongmai kapalip dibsi India lenga ki karamba aron ba agenda leibagi no mera pai bising India lenga ki khune ki lan loidru faw mikhal da saruk yaroi haina makata na lamde masiki tampak ki tongan fam sing da khong sangsin da leptri ngarang namdang su Imphal West ki mayang Imphal gi apun ba mera pai bising ama sum gimna mohidrom gi apun ba mera pai bising na handa ki taraga ni pan subul lok sa mikhal ase saruk yaroi haina firep lok se mayang Imphal apun ba mera pai bising adu na phongdor pagi matung ina kuki sing na tha tara rong meite sing da nongmai bom kapsin dur landa adu na laglaga hojik mikhal maya asida nongmai kapalip ribas India government gi aron ba agenda oigeni asigumba India lenga ki aron ba agenda asi lamdam asigi miyam khangningi haiba wafam sing thamki sahi paraba lan asigi sabsaba waris nama puraknaga miyam gi awa basing khokna ba thaurang paikat pagi mohota mikhal pangtokna ba thaurang oine silak liba India lenga ki thongbu kham thengna penda ba phongtok aduna maira pai bising aduna makata na phongdok khibada kuki sing na mitei sing ki bathakta sa tharak liba sahi paraba lan asi loidri lan asina singkhong singya da khundari ba maite kya hat re kya amana thiba khangtri yung kai kaya pumai thak re mioi lising kaya relief center sing da sang jafam logduna leiri awaba kaya mayuk na riba miyam ikoi ge mikhal ge wahan thok leite India lenga ki khune kilan asi loi henduna relief center sing da leiri ba miyam masa gi mayum inkol sing da hanjin riba pawbo ge lamdam asi ge miyam na mikhal da sarugya fam thok te haiba wafam su thamki video sing bibagi damak mayam pum ko makah na tagachari no update ki damak online Manipur YouTube channel asum subscribe to birmo thank you